I Gurumim Tombi Sharma, Bishnupur Bazaar, Ward number 8 Lejabani. Ngasi Equina Lejeriba Mafamasi, Bishnupur Bazaar Digi, Nungchup Lumda, Hagalagaleva CI College, Mamangai Digi, Nixing Batokra Matam Degi, Bishnupur Konung Haina, Kangnaba, Konung Imalai and Bigi Jagadani, Mafamasida, Nixing Batokra Matam Degi, Imalai and Bigi, Masaigon, the Saidanguno leiriba Jib Sing, Yong Sing Sigi, Mamangai Digi, Hongasi Degina Sahi. Manga Turki mamang degi ekhoi machinjak pijadana lakpani adubu ekhoi asi hojik jibsing asigi damukta andak coronavirus ekhoi pandemic covid-19 gi pandemic marak asida ekhoi gi jibsing asigi machinjak thabada khara khitang watpa maramdi mi singsi hana leramba thabiramba singdo chathok khotok da king bera lebadegi local paper singda adegi atei tei kanu singda mayam electronic media da Konung Bishnupur Konunggi yong sing asi machinja wat pakot pa haiba lakpadagi akhoi na yam kanna Bishnupur da leiriba amadi Bishnupur gi wangmadagi Bishnupur da thabak tawiriba mayam da akhoi na haijadana nonjadana member donor member oibiu na haibadagi makoi mayam sing asi yabiduna akhoi haugiba tha ama gi mamangda tha ani gi mamangda akhoi group khara semjare hairiba yong sing asi yamna itihasik oiba amani Masida Mamangai Digi Hona, Kogi, Ahalaman Singna, Kogi, Ipa Ipushing, Majinjak Pijadana, Magi Habitat Area, Si, College Hazalapa, Kosalapata, Udegi, Habitat Area, Mansalapodegi, Jiva Sing, Sigizapum Tapum, Makogi, Habitation Lecta Budegi, Yam Awaba, Kayam Mayok Nadunalai, Marile Naba, Department Singnasu, Yingchen Vivakar Watpa, Aduga, leiriba area, Sigi, Ketang, Konung Reserve Forest Area, Matek Maleragasu. Hariba Mafamashida, Makogi Haira, Chingba, Makogi, Lebam Chafum Jam, Picture Lapanamarum Oraga, Nasing a Simak, Equina, Hariba, Jibasing a Sigi, Makogi Habitation, Amakak Panganaba, Makogi livelihood to Panganaba, Equina Honazaban. Hemi channel da moida non to mo sipa hibro ento ino kwiti sila pai adu mo sila pai da amadi sila mo sila pai da la phoi thari jin da chani da lore
ꯍꯥꯎꯔꯣꯡꯕꯝ ꯁꯣꯁꯦꯜ ꯑꯩ ꯏꯁꯥꯃꯛ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 8ꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 24ꯗ ꯕꯤꯁꯅꯨꯄꯨꯔ ꯀꯣꯅꯨꯡ ꯃꯣꯡꯀꯤ ꯐꯤꯗꯤꯡ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯌꯥꯝꯅ ꯆꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯃꯨꯛ ꯆꯪꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤꯁꯤꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯔꯒ ꯑꯩꯈꯣꯏꯅ ꯌꯣꯡꯁꯤꯡꯁꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯌꯨꯛꯀꯤ ꯄꯥꯂꯤ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯒꯤ ꯄꯥꯂꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯗꯣꯅꯔ ꯃꯦꯝꯕꯔꯁꯤꯡ ꯈꯣꯝꯖꯔꯒ ꯑꯩꯈꯣꯏꯅ ꯄꯥꯂꯤ 2 ꯊꯣꯛꯅ ꯊꯥꯕ ꯑꯩꯈꯣꯏꯁꯦ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯗꯒꯤ ꯍꯧꯔꯛꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯁꯤꯗꯩꯁꯤꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯗꯣꯅꯔꯁꯤꯡꯁꯤꯅ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡꯅꯤ ꯈꯜꯂꯀꯥꯟꯗ ꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯌꯨꯛꯀꯤ ꯄꯥꯂꯤꯒꯤꯁꯨ ꯅꯣꯡꯃꯇ ꯁꯣꯏꯗꯅ ꯅꯨꯡꯊꯤꯜꯒꯤ ꯄꯥꯂꯤꯒꯤꯁꯨ ꯅꯣꯡꯃꯇ ꯁꯣꯏꯗꯅ ꯖꯤꯕꯁꯤꯡꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯨ ꯃꯁꯤꯃꯛꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯀꯣꯅꯨꯡ ꯃꯣꯡꯀꯤ ꯐꯤꯗꯤꯡ ꯒ꯭ꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯂꯤ 2 ꯊꯣꯛꯑꯀꯥꯟꯗ ꯑꯌꯨꯛꯀꯤ ꯄꯥꯂꯤ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯒꯤ ꯄꯥꯂꯤ ꯇꯧꯔꯒ ꯖꯤꯕꯁꯤꯡꯁꯤꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯖꯤꯕ ꯌꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯥꯏꯗꯣꯛꯅꯗꯨꯅ ꯄꯤꯖꯕ ꯍꯧꯔꯛꯄ ꯑꯁꯤꯅ ꯖꯤꯕ ꯑꯁꯤ ꯌꯣꯛꯈꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤꯁꯨ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ